United Manipur Muslim Women's Development Organization na lakliba nupi lalningsing thoram saruk yabinaba miyamda pauzilakli General Secretary UMMWDO Nazima Fundre mayumna thadrokpa cherol amada makha taraduna hai adungai Lisingamaga chamapan kuntra mapandagi lisingamaga chamapan nimfuda iramda Manipurda thokiba nupi lalningsing thoram lup asina chei khudingi pangthoktuna lakli handak chei asigi oina su mahusagom UMMWDO na Manipur Press Club ta lakliba tang 12 gi ayuk pung 12 makhaida pangthokani haina phongdorakli United Manipur Muslim Women's Development Organization na lakliba nupi lalningsing thoram saruk yabinaba miyamda pauzilakli General Secretary UMMWDO Nazima Fundre mayumna thadrokpa cherol amada makha taraduna hai adungai Lisingamaga chamapan kuntra mapandagi lisingamaga chamapan nimfuda iramda Manipurda thokiba nupi lalningsing thoram lup asina chei khudingi pangthoktuna lakli handak chei asigi oina su mahusagom UMMWDO na Manipur Press Club ta lakliba tang 12 gi ayuk pung 12 makhaida pangthokani haina phongdorakli